Langol Zone 3 gi miyam na case has Bonilla na lale hai jagadabani KCP Department of Publicity. Langol Zone 3 ki miyam da case has Bonilla na lale hai jagadabani hai na Kanglai Park Communist Party Department of Publicity gi Publicity Secretary Kanglai Purel na kuyek pi duna thadorak pa chirola mana phongdokli. Chirola duna makha tara duna haukiba November kunga mathoida khetri mayum Bonilla da Lup ki Comrade singna mafam amada wahang pang sa tharaba matungna numidang waira mayum da halanki adubo case asigi asumba puthokna bagi damakta thijin humjin bada mathau taga maram wairaga makhoi gi mobile phone singa du comrade singna lakshin duna pasinaki laksaning bo wapham di thangnaba numit November gi kungani thoi gi ayu angan bapung nipan adu waida haukiba matam kharagi mamang du lup ki miyoi khara asoi angam yaukiba Langol Zone 3 gi quarter ama yauna mafam adugi quarter khara security force ki combined team ama laktuna thibu humbi thapuk chatharamki madugi matung numit kharani leiraga November gi kunga taruk ki ahing nongai pung tarani thoi duwaida hairiba mafam adu maktara masing yamlaba security force ni singnaba sakhangda bu khulai paibe singna mafam adu leiriba khunja singbu phubu saibu yauna akhi khang pirambigi thapuk chatharamkimbadu Bonilla hairiba nupi masa asina mahaki mobile phone da yauriba Praman singadu leibak miyam da party na phongdok tringai da aikoi gi khuttagi manghananaba Bonilla amadi ma kan naknaba miyoi singna aranba wakhal na sagatuna mapmadura lotlamgani haijinduna mari suklai leinadaba mapmadura thi humbigi thabak sathanbagi sathanabadagi leibak thiba thawdo thokibani haibisi lupna thijinbadagi chapchana khamngamle Bonilla na khangjingadabadi customer singa threaten tawrag kihanba adugumna party de su kihangani haibadudi aphaba kari su oiraklu haibisi khangjin phai nangna sathaki thawong sing asigi damakta Langol Zone 3 gi miyam da Bonilla na lale haijagadabani masigi makha tarakpo oina haukiba December 3 numaijing numita Bonilla na social media ra thadorakhiba video clip amada mahakna miyam na namthak tawkiba dugi damakta ngakpi na ba haijabegi mahutta masagi maran singadu thidolaga landaba sadunu wa ngang libadu khudakta lepathabani khudam sangdam ga loinana sabak phaklaba sifawuda nahak miyam da asumbu wa matangangri nangna khangadabadi naki praman khudima aikogi khutta lei haibisi kaudaba phai tha ahum khaktada mahakna Bonil Clinic ki mingda Thangal Bazar gi Suro Pharmacy digi Benobet N amadi Medasilic Ointment singkunga mari gi sahum lekhibegi data aikoina phangi hairiba singa sikhakta gi lupa lakh taragomdini adu oiba taragadi sahi uhum adu nahakna namthak toraga miyamdagi khongotlamgadabadu lupa crore kun henbegi sanphamagani nang kayamuk ngak theklaga satpa nupi masano haibadu aikoina haidrabasu miyamne hena khangi ngakkan badugi kanaba mata leiroi party na nangwanda thamkipu wapham singadu ohongba mata leiroi sasinaba krimadu iyonduna miyamdagi namthak toraga khongotkiba sanpham singaduna lepsiliba sana lupa lanthum singadu kaitholaga customer singi paisa amat watana masa masa da handokadabane hainasu chiroladuna makhatana hairi MLA Khemchand gi thawong publicity Kuki Council Ukhol district ki sarai khongdu level lita na hang liber relief kem de MLA yumnam Khemchand satunu Kuki IDP singa unakhiba gi thawong adu publicity istanamani ma ki khongsat adu Kuki leader Kem authority amari district administration mangjulun I paw amata khangalamba laiti MLA gi khongsat adu BJP workers singna unabagi tharam ama yaururaga halakpigi lambi da mangjulun plan tawba laitana relief kem adu sanglamani Mana relief kem adu sangduna photo amadi video lawraba matungda masa masa bo peacemaker ama oina project tawjaduna tungan internet ki platform kya da thadorakhibani haina Kuki Council na phongdorakli hari President ki khongsat KMO ki thabak kan khali security section tharam lakothri numinini ki khongsat ta Manipur lakadori bi India ki President Draupadi Murmu ki khongsat asiga mari leinana security ki section tharang sing lokhat paukhre Imphal manu gi lambi thong sing Makke sema gi thabak su kan sathari President Draupadi Murmu ki khongsat asigi yenglaga state asigi tungan mafam singda security force singna pak sanna thibum gi thabak sathabagi mathakta lambi de lakpa gari sing freaking am checking sathabakre Paugi lekun sing hai laibas gi President Draupadi Murmu Manipur ahan boina tha sigi tara mathui da laklaga tha sigi tara ga nithui da pangtokadaba nupi lan gi thorom yawgadabani President ki khongsat asibu kor komna boycott tawduna President na Manipur leidingai manung shutdown tawgani hana lakthokhrabani
NRFM nasu president gi khongsit asibu boycott tawbaga loinana total shutdown laukthokibani president gi khongsit asiga mari leinana lokhalakwa security gi section thorang gi saruk ama oina BSF yang Pokpi police station amasum special command unit khabai soigi personal single loinana ngarang ayuk yang Pokpi bazar area da cordon search and operation satakhi thibu humba du da miyo yankai hena security force na verification satakhi adumainama kanagumba miyo amat phaba punba laiti hari nakala moromda president gi khongsit asiga mari lainana lokhalakpa section thorang gi saruk am oina imphalom da lakpa maru oi lambi singi mafam kya lakpa gari sing security force na freaking amasum seking satakhi Mantripokhi area Lamlong area Sanjen Thong Kaisampat Singjamai Manipur University Main Gate Changpham amasung Kwakaitel Bazar area Manipur Police amasung Central Force na lambi asat awok sing check tawbagi thabak sing sathaduna anti social elements sing satok sin tawba thingnaba thabak sing lokhathi Amaramda President Draupadi Murmu gi Manipur khongsit asiga madi lainana Imphal manunggi lambi thong sing Makke semegi thabak sing hauze ahing nungthil naidana sathari Imphal manunggi maru oiba lambi singi median sing masu sangba road median sing da hauba upambi sing masakak tuna phajanaba semba yauna Nopilal complex mamangi mafam sing sit sembagi thabak sing sathari Imphal gi Kaisampat junction dagi horaga sewerage project sing pipe phumba masu manhole sing tawbagi thabak sing sathari basu president gi khongsit changnanaba semjin sajinbagi thabak sing sathari hari Manipur Prime Minister Narendra Modi na September 13 laklam kiba duga mari lenana Imphal City gi maru oiba mafam sing ke maubagi thabak sing satakhraba matungda handakta November 12 digi 13 phawbu satakhiba sangai festival gi ke maubagi thabak sing satakhibani Sangai festival ga mari leidana sangai pangthokpham yauba phawbada lambi mayai amadi matai da hoba pambi sing thaliba mai sing haujuk phaw laukthokna thamli UP da kapnabada wanted lauriba criminal city Uttar Pradesh ki Samli district thokiba police ka numai kapnabigi thawdo amada lupa lising yang gi sen gi mana puriba tamthiraba criminal ama sikre hain official sing na phungdokre official sing du gi matung numai kapnabigi thawdo du Nahan numidang Samli district ki Kana Baban police station ki manung sana laiba besani khunda thokibani Samli gi superintendent of police NP Sinhana pamusingai ki besani khunda laiba sekonama gi manakta criminal taruk lotuna laibi ki pau phangmari gi operation sathanaba police na mafam dur question laba matamna numai kapslaki numai kapslakpadu gi police na su handuna kapna ki haina phongdo uladuna SP na ki nakalani gi manakta kapna baduda samai din allies Sama sekuntraga mga kauba wanted lauriba criminal amasiki adubo atay criminal singdi mambigi khudong saba lawduna nanthokre haina phungdu laduna ma naiki thawdok thokpham durigi pistol ani amasum countrymate nongmai ama phangki hari Yemen gi wahauda Saudi Arabia amadi UAE ani gi marta lan tholakre Yemen gi wahauda Saudi Arabia amadi UAE ani gi marta lan tholakre han report amana phungdukri report asigi matungina Yemen da laidiba hautana pik thalaba Hadramot hariba mafamasida UAE na support tawba militia na maru oiba lamsing occupy tawnaba honarkhibani UAE na support tawba militia na Yemen gi thaw marang kaina leiba occupy tawnaba honarakliba mafamsing asi hanadigi Saudi Arabia na support tawba Yemen gi lenga na control tawduna leibani adubu UAE na support tawba khulai paiba lupsing aduna Yemen gi presidential na leiba mafamsing sauna attack satarkhibani loinana UAE na support tawba militia sing aduna Yemen gi khwaidigi sawba ani suba city ama oiriba Seyun makhoina khudum challe haina laukthurakhibani hari Wayal Katigi editorial myamna thamjari sangai festival yaurubagi wathok laluragadi lale haijaba laibak masa tabagi thawni Manipur November 12 digi 13 phawbu sangai festival pangthokani haina laukthokraba matung yamna ngana internally displaced persons sing pangthok pigano sinbigano makhogi awaba si hana kokhan biyu haiduna launa rakhi Thangai sengna makisuma sagi maramdam sahi ani makhai sanghandana Indian constitution piba right to life right to equality amasum right to freedom na singba article 19 amasum article 21 wi ikai khumna biyu haiba wapam asida kokomi amadi atai luk khayana sangai festival pangthokna ba haina rakhi maduna marak maraka Manipur lengana festival asi singadra natragan lepkadra haibisi yamna sauna miyam marak naina rakhi Mamai thangda pia lengana sangai festival sungsoi soidna tawgani haina warep lawduna festival pangthokna bagi thaurang tawba harki
Thawong aduna maram oiraga miyam gi laingaki marakta mukna bhoraki khulai paiba lalhauba kangbu amana sangai festival pangthokpu yaro hena ban kauslaki madugi matung ikan kanadana masing yamlaba IDP singna festival gi main binu oiriba hata kangjebungda protest toraki protest torokliba kangbu adu police na tear gas sel sing kapsinna tankhaiba asopa yawnaki maduga loinana sangai festival saruk yadana ba maikei kyadigi apil tawnaraki government gi oinadi pangthokani hana laukthokluраbanina namduna pangthokani haiduna ahenba security thajilaki amasum miyam gi ihawadu bu namthana bhonaki muknaba mayam aduna maram oiraga sangai festival da stall hangani haina thorang tawruba miyo ehamba hangnakidi festival adu mapung phanana ba manipur lenga ki official sing namduna saruk yahanana ba akhanaba thorang mayam paketki thorang sing aduna maram oiraga hawdokpa numit adudadi miyoi sani dagina sahum tinba ukhi thauram adu MLA singsu karimata hainadana saruk yakidi adubu thongju AC gi MLA thongam bisorjera masum nambol AC gi MLA thonaujum basanta kumar saruk yaki thangai sengnamakidi BJP gi national president JP Nada Manipur lakani haina tawba matamduda sangai festival hangdok pinanaba governor na haijabada yarakidabani masina taklibadi BJP state unit su miyangi ihul khange masum ihul aduda thabak tawki haibani mi punbegi sang yamna nemlagasu numit khudingi cultural gi program de adum pangtokhi maduga loinana isai nungmai gi thorom pangtokhi sangai festival loiramdai UK digi maming leiraba Ruben kangbu laki amasu makoi gi isai du tab lakpa babo watkidi asumna lupa lakaya marum thadaraga sinba sangai festival gi thoram mapung ipa pha dan losinki festival adu lusinkraba matungda larhulup mangana pullaga semba G5 na masak nairaba sumang lilagi artist ani amasum sumang lilagi party mangara athing matam nakhi maduga loinana festival adu saruk yakiba singadu sangjarangna khangalak lekhi madugi matung tarakpada kanglai pak communist party PWGM's unification amasum kanglai pak communist party military council progressive nasu sangai festival yawruba MLA ani amasum masak nairaba artist kya amada akanba warning tarki sengdorakadabani sangjarakadabani habisi makhoigi mapung oiba wapam oini lup mayam asigi mamangna kokominasu MLA ani edugi aningba apamba karino miyamge mayokta leibra haibana singbu wahangsu hanglakhiba leki artist mayam ama laibakna masakhangwa miyoi kya amada aki akhang pirakpagi thawdo aduda manipurgi PR lengaksu tumina lairakidi khunai gi mayokta lei hairiba kangbu aduda akanba warning tawbaga loinana logi oiba thabuk lakhutkani haina ki halakhi masu miyam adubu makoi singnarakpa leiragadi manaknakpa police station wakatnaba khangalakhi sangai festival pangthoktringai gi mamang yamna ngana handaki sangai festival saruk yawiganu haibasi tadaba khangdaba amata yawkhidra adugumba tanpham aduda festival yawruba haibasidi makoi gi hingnaba pangkhum khumbana makhalamani mara leiti haibadi yaroidabani karibu taurakadoribano lengak leiribabu police ta taklaga loire aikhoisi lengaki yathang ilibani haibigi ngaksaw thekpa manba kharasu dum yawkhrabani adu haujikti muknaba yaba matang thoktri haibasi khudimangna khangminare asiguma tanphamda aikhoi maselni laluragadi lalure aikhoi bungakpi yu haiba puksel tingna haijabada kari akaiba lebagi madunatna social media singda youtuber kharana petpa tawusi maram sabu wali makhoigi lan khibadu makhoi masa masana khangjabaga loinana ngakpinana wapham dudi aikhoi myam changlaga haiminasi haujikti lan khre haibasu haidi ngakpiyu haibasu haidri amaramda festival asida saruk yadaba mayam ama amasum leibaki issue kyada sagonana satliba maming leiraba artist ama phawba thingdok thingjin matangna palakpasi khajiktang khanthani kamdauna phibam adu oikhibano haibadus mari leinaba singna organization sing aduda khanganbigi tangai patabale matang asida panjaningbu waphamdi aikhoigi apunba haibasi apil amana yaraktabadona tawbadigi haujikti chai thabagi phibamda lakle adubu soikibu lankiba sing asi makhoi masana leibak miyamda lankhre haidaklagadi sahi ahungi sairak natragana sahi anigi sairak tu tha ahum natragana anida tension biraga linsu sinaba chaisu tektanaba thawsal amatang senbiragadi aikhoi punamak wakhal taminaba haibadu thoklagada khanjai heba oil katigi editorial myamna thamjari